Maroiba pausing pijari. Hek pokjaba machanupa na thang na yanduna apokpi mamahat kray. Mihat pa machanupa pulis na fagat kray. Security force na tungan-tungan mamafam da chathakiba search operation singda khujukhulai kaya ma fagat pangamkhre. Imong manung ama kaitharak pahaibasi climate change na piba chaithenga pangkhakni haina Manipuri Human Rights Commission MHRC ki member Kangjam Khagendra na phongdurakli. Amadi kumjale singani ga kungo hundoida India pumbagi waina internally displaced person lakh tarukrom record tawkibagi manungda chada taramathodi Manipur na oili haina Internal Displacement Monitoring Center IDMC ki global report amana haidi.